All Manipur Working Journalist Union Amwju gi Vietnam da Chatkadaba external tour Ngasi si Minister Yumnam Kemsana Lamthakhre lakalbatang taramakanda halakadaba tour aduda Editor Guilds Manipur EGM Amwju Standing Committee members sing amadi status da leiba tuan ba media firm gi representatives sing yauna miyoi kuntrana saruk yaki external tour adu ngasi ayuk si Minister Yumnam Kemsana singjama Yumnam laikai Lairimbi lampakta gi lamthaki bani tour aduga mari leinana EGM ge Secretary Yumnam Rupasandron Hai external tour asida mapungina Vietnam gi tourism amadi tuan ba atai sakwa thorang kaya gi matangda neina kani Vietnam amadi America ani gi marakta thena kipa lan adugi loishin kipa mafam amas oriba Ho Chi Minh da tour asigi ahan panthungbam oigani Vietnam asi communist paleba ama oribasu matau karamna sakhot lamjel da kumang sauksinduna maleng gi lam koiba singi puning singsinba ngamli bono haibigi matang su nainana ba Vietnam ge awang thak ta amadi awang thangba chidaida leiba leibak adugi capital Hanoi da susat kani haina Rupachandra na phongdokhi Media singi external tour je khoi ngasi chatoi je Vietnam ni maruina akhoi yeng katoba area study to katoba area je tourism amasung tongan ba Vietnam gi development product development process tu akhoi yeng bane chali se ahan ba khongchachi Ho Chi Minh da tani Ho Chi Minh jam historic oiba city ni Vietnam amasung US ki war gi loisan bam madugi jaga duma khoi war history kamai tawna war history preserve tawge to khoi yeng kani adugi matungda akhoi na Hanoi hedana Vietnam gi capital pura northern most da communist country ni adu dagasu kamai tawna moina chawkhat khongdang changjali hebado khoi yeng kani daga maruina akhoi gi trip si media house ma'am dagi tongan ba representative amam lauraga planning committee Amwju amasung EGM gi representative yauraga ikunthana sabani